Ukhrul district ki oina district asida hangliba opioid substitution therapy OST center gi staff amade injection drug user IDU gi marakta thokhaningdaba thodok kya thoklakpa yabagi fibamda leire mamang sahi gi November thadagi OST gi buprenorphine sublingual tablets IP mapung fana piraktabana OST tawriba singda chauna khudong chadaba kaya mayokna hori National AIDS Control Organization NACO gi chana kanglon Ukhrul gi OST center asida lehodri IDU masing yamba district ta OST sizinaba chamaga kun khak leirabasu Ukhrul district ki oinadi chamanga gi mayada lehori NACO gi chana kanglon gi matung ina IDU sizinaba singi chada kun OST tawgani hairabasu district asigi oinadi IDU nataba singi OST tawgata natana OST kapa phawbu yawri hairi hiramasida paudamama Kapatigo adugo kap angang di mayam di cari anau la yawri ba jangi ba mayam se sidia ayam kakre hai hai adu hoi edi kuina cara adu moi gi chabadi udi uda bani di bo adu hoi kap si chumra hen di khali population ka nako na pibira mi ba 20% of the IDU population di OST na coverage tawgadam nena haibira miduga amuk yengnaruradi 490 hidak pizza by ID it's quite a huge number haina hakno haining center amada mi samli mogdra service pi by se hariba service to phana yamna thawa yawna piraga sumadu effective songoi ono Ukhrul district ki IDU kharaga unaba matamda district asigi oina leiriba OST center asida councillor leitabana khudong thiba ama thoklakpa matamda kanada wakat kani aphabhatta kanaga tanagani khangdre center asigi oina doctor leitabana tablet masingsu leiriba nurse singna lamsang yenglaga pire IDU nataba yu thakpa tablet chaba amade mayai kaba chinja karisu sadriba singsu OST loba lakpagi mawongda leire Piramba dos masing hantarakpana nongmagi oina IDU singna masa masagi leifam thokpa sing leina bahonabada onthokpa phibam amada leire IDU kharadi center asidagi potchei yenbagum tablet sing yomlaga pirakpana OST gi kanglon na thairaga syringe season aduna kapa fawba yaure kana bu haidam no thengnadam no kana bu ngangadam na habi kari su gyan dade nam sumai nai khoi gi nongma gi OST water di loire haibagi tarta ikoi adum sumani khoi gi ne Hena amuka fazana ngai honna biraga government gi side tara NGOs side tara to ya khoiduna fazana to biraga counselor fazana len biba doctor fazana tambiba the nurse fazana len biba hai wasi pame Ukhrul district ki oina numit mangani fawba season nagadaba OST gi buprenorphine sublingual tablets IP leitre haina center asigi data manager duidang Jeremy na fungdurakli Jeremy na makha taraduna center asigi staff masingwa liba sikok hanaba kayarak haibasu ngasi fawba thabakta onthorakpa leitre mamang sahi gi November thadagi tablet masing suna tharaktabana IDU singda chawna ninghanaba pohalei dos masing suna pi daba madi tablet leitabana center ase thong lolani hairubada IDU singna staff singda live attempt fawba tawba yarakle koi stock leitaba si ekoi da shu personally life threatening yam tawbne okay ngan chu ekoi gi singkhai nge do x2 fire ga lakne ekoi staff do yam wale ina ko aduga ekoi gi client load di ngi maximum 3 staff ti dakar oi ni na ko nurse hoina adu counselor chu demand tawre adu Loinana Community Network for Empowerment ki President RK Nalini Kantana State asida satellite center thadana OST center kungamari leiba sigi manung Ukhrul district ki oina lehoriba center asida onthokpa phibam amada leire NACO gi chana kanglon sing kadai da chatkhrbage mapu pandaba center amagom lehliba karigino OST center panghang da hangdoklaga mapung fana chalaiba ngamdrabadi hangtokliba center sing asi karigidamakta hangdoklibano staff su masing suna leitaba center aduna matau karamna OST mapung fana tawramgani mari leinaba department sing na hiramasida haksina lawbaga loinana athubada thabak paikhat haudrabadi pamdaba thogdok thokpada natana OST tawriba sing hanagu mamangi punsida hanjilakpa yai karigumba thogdok asimak thoklabadi chahi kya honarakliba si aremba tagani haina pindaba fongdorakli OST center sina thingba taragadi akoi Manipur sarkar amadi drug user community ki damodi yamna laibak ano thiba oini na
hainenge Manipur government last 10 year dagi injecting drug users singi marakta HIV thingduna sangsa laiba malem gi sustainable development goal by 2030 elimination of HIV haina sangsa laiba khongjang sida khwai dagi chawgo tools ama treatment approach ama oiriba harm reduction program sina karigumba gul stock laitabna maram oiraga service lem kiba taragadi haugiba chahi tarida haugiba chahi tarada government HIV thingnanaba thadariba effort che pura ariamba tadoineba once hariba center se lem kiba taragadi mafam du da mi chamli ga mawdra mo hojik service lauraga lairiba dugi alternative arrangement atai laitabina moi hanagi habit back to the square one injecting habit to the abdum chatpadum tabaneba lamdam asida OST center satellite center thadana OST center kunga mari leiraba su ngasi fawda OST center sing asi mapung fana function tawribra tawdabra habasi department mari lenaba loisang singna kupna yengsenfam thoktabra Ukhrul district hospital da OST center moina leiriba asida staff masing yamdabna maram oiraga nakogi chana kanglon sing na thairakpa center sida staff supnatagi ahum khakna yamlava 500 ki maya da leiba ICU sing OST therapy sathare haba pawphang libasi yamna laibak thibani tanfam asida mari lenaba lainga amadi mari lenaba loisang singi maikai dagi hiramasi gi matang da ahenba miting changduna sathariba yamna fajaraba program asibu mapung phana satha halawdaba thuodi kana akhoi HIV muthatnaba leiriba kanglon asi chatna adumak mangam sani bagi film du leiri Ukhrul dagi video journalist sekta boygalona pawdam jeriba yaifaba maitai kharibam